ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯂꯨꯆꯤꯡꯍꯟ ꯑꯣꯖꯥ ꯅꯥꯎꯔꯦꯝ ꯑꯃꯨꯁꯅꯥꯅ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯗꯝ꯫ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯂꯨꯆꯤꯡꯍꯜ ꯑꯣꯖꯥ ꯅꯥꯎꯔꯦꯝ ꯑꯃꯨꯁꯅꯥꯅ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯔꯦ꯫ ꯆꯠꯈꯤꯕ ꯅꯣꯡꯁꯤꯡ 18 ꯊꯥꯆꯠ 9 2018 ꯏꯪ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯑꯝꯇꯣꯂꯥ ꯍꯣꯔꯤꯇꯤꯂꯥꯒꯤ ꯋꯥꯡꯈꯩꯃꯌꯨꯝ ꯆꯟꯗ꯭ꯔꯃꯣꯍꯟꯒꯤ ꯁꯪꯒꯥꯏꯗ ꯑꯄꯣꯛꯄ ꯃꯔꯨꯞ ꯌꯥꯏꯐꯂꯨꯞ ꯍꯣꯖꯥꯏꯒꯤ ꯄꯨꯔꯦꯟ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯣꯖꯥ ꯂꯨꯆꯤꯡꯍꯟ ꯅꯥꯎꯔꯦꯝ ꯑꯃꯨꯁꯅꯥꯅ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯐꯣꯡꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯔꯦ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2018 ꯏꯪ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 6:22 ꯆꯠꯄ ꯃꯇꯝꯗ ꯑꯄꯣꯛꯄ ꯃꯔꯨꯞ ꯑꯃꯗꯤ ꯑꯍꯟ 12ꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯣꯏꯕꯤꯔꯝꯕ ꯂꯨꯆꯤꯡꯍꯜ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯎꯗꯥꯔꯕꯣꯟ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡ ꯁ꯭ꯀꯨꯜꯒꯤ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯃꯁꯨꯡ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯑꯣꯏꯕꯤꯔꯝꯕ ꯂꯥꯏꯅꯤꯡꯍꯜ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯒꯤ ꯃꯄꯥꯔꯤ ꯑꯇꯣꯝꯕ ꯅꯥꯎꯔꯦꯝ ꯑꯃꯨꯁꯅꯥ 1892 ꯏꯪꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ 15ꯗ ꯇꯥꯏꯕꯪ ꯐꯥꯎꯈꯤꯕ ꯆꯍꯤ 39 ꯁꯨꯔꯛꯂꯕ ꯑꯣꯖꯥ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯨꯇꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯣꯖꯥ ꯑꯁꯤꯅ ꯂꯩꯈꯤꯗꯕꯁꯤ ꯑꯄꯣꯛꯄ ꯈꯨꯟꯅꯥꯏꯒꯤꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯃꯤꯇꯩ ꯄꯨꯝꯕꯒꯤ ꯃꯥꯡꯖꯕ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯦꯟꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯔꯥꯡ ꯂꯩꯅꯝ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯇꯤꯜꯂꯨꯅꯕ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯃꯤꯅꯤꯠ ꯑꯃ ꯂꯦꯞꯇꯨꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯈꯤ꯫ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯈꯥꯗ ꯄꯟꯖꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯐꯣꯡ ꯐꯣꯡꯗꯣꯛꯄꯤꯈꯤ꯫ ꯑꯍꯥꯟꯕꯗ ꯋꯥꯡꯈꯩꯃꯌꯨꯝ ꯆꯟꯗ꯭ꯔꯃꯣꯍꯟ, ꯑꯅꯤꯁꯨꯕꯗ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔ, ꯑꯍꯨꯝꯁꯨꯕꯗ ꯋꯥꯡꯈꯩꯃꯌꯨꯝ ꯆꯟꯗ꯭ꯔꯀꯤꯔꯇꯤ, ꯃꯔꯤꯁꯨꯕꯗ ꯋꯥꯡꯈꯩꯃꯌꯨꯝ ꯕꯤꯗ꯭ꯌꯥꯙꯣꯟ, ꯃꯉꯥꯁꯨꯕꯗ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ, ꯇꯔꯨꯛꯁꯨꯕꯗ ꯅꯣꯡꯊꯣꯝꯕꯝ ꯃꯩꯄꯥꯛꯁꯅꯥ, ꯇꯔꯦꯠꯁꯨꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯉꯥꯟꯕ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯄꯥꯎꯗꯝ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯤ꯫ ꯄꯥꯎꯗꯝ ꯑꯁꯤꯕꯨ ꯏꯖꯔꯤꯕ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ, ꯁꯦꯀ꯭ꯔꯦꯇꯔꯤ, ꯑꯄꯣꯛꯄ ꯃꯔꯨꯞ ꯌꯥꯏꯐꯂꯨꯞ ꯍꯣꯖꯥꯏ꯫